Matamnadi kanabusu ngaibide asumak hokre. Liklamgi examsu hokre. Somdana Rahuldu mayam changduna phanabani haiduna expert kaya tanaduna layengli. Pritisu magi vacation loraduna chatpagi matam oirakle. Chatlamdagi mikupta magi kada Rahulgi photo bu yengduna thawai nungai tana leramba adu Uncle Gambirna uraduna. Mema kaidorage nangbo. Asam harakpa aduda makhutta pairamba photo du maningda fatlot sinduna. Kaisi tawdi uncle. Ai khangi. Uncle loina magyan tai ko. Ichagi bu kari wat kadage. Iche do maraibak yamna thikhibani. Manaw aigi hotnabadane nungaiba amata su phangda. Punsidane apamba haibado phangdana loikrabani. Adubu ichagi dine khudimak thungangani. Madunane maraibak thikraba icheduna phangzabani khangadoribani. Pharise. Sina si oire yengoi nathauda pukning changna hotnagadabani ko. Nangi matamdo hek yorakpadane uncle na khangna tawrakani da. Rahul gidine warunuda. Uncle nane mapada waphamse hodoklubadane makhoina sune hiktokpa kaishu ngamoida. Ado uncle Rahul gidi ama leridudi. Hera adugibu nangna waba hongnabro. Nungsiba khudingmak thungnarani haiba leite ko. Kaina khibasu kongaini. Aduga ipabu haijau hairadine nungbu nungsiraba pambu pamlaba mungera lakera phangaga loire natrane. Asamna hairakpa aduda Pritina khalambaduga chap manabaduda Pritidu mathamoida aduki matik haraujakhi. Nokfet tawramlaga ikaina chenthokre. Pritina chenthorakpada Rahulga hek thengzinai. Oirakliba mawongdu film gi type tani. Nupi aduna tutharakpa adu Rahulna hek ngai. Makhoi anidu second ama nidi michana duna lay. Gyan tarakpada Pritibu chingkhatuna asumna harai. Adu am khatlidu kaygino. Yenga yanga chatpa yadro. Asumna hairamlaga Rahuldu chatkre. Nupa aduna chatkhiba maikay adu yengduna mathanta rumurum sonduna lehawi. Nangdi apangina kaisu khangsaba nate ko. Aduga khangna khangsinadaba masu yauri. Yengba taredana. Kayam kuina mukaga laigi haibado. Nongmadi nangse aigi oiba soidrabani. Asumna mathanta nokfet tawduna layringai maningdagi kaifana. Kaino ngawarbo nangba angang nina sonoi jujuradana. Chalo nangna funeral gado pek tawsalu choyadro. Hayeng ayuki flight nine ngana chattoini. Holoi jarabado loina yam chathaningido ai hauji chatabi laithoadi nang nungaini. Yare laithopiranu ko chathaningi aidi yamna nang layena kemta sukanaba nataba aingonda thabak hapa ngakta chatsiga thilluga yare chatpigro. Asumna hairamduna kaifadu changki Pritidu saurapna. He kaipa nang nungaini yo nang sula lakpiroiba nungaini ba. Laktragana kamka laktuino na. Laagana mo usitrineba khangni banang. Asumna Pritishu nandanda muk changkre. Somdana liklangi exam sulo shilakadawre. Amaromdana Rahulgi mama mapadu machanupagi wakalda lefam chapam khangdana layri. Naungma ayuk ama machanupada phone torai. Hello, Ima. Machagi khonjala du tabada mamadu mapira chenduna kapli. Imhagi ibungo nangko nungairi bro. Imhadi nang uding ba nang haurin he. Nangbu gyan taro ba. Aikhoigi awabase nang karimta khangdra bro. Ima, ahibo adu yamna pataba mirane. Ahigi punsi sibu sumaina tauram bro. Ahi khangi ima. Aina pabunga imaga yang wahale. Ay matungda amuk hana sigumba thabak se tauraroi. Ima ay yumda am layningi. Ahujikti ay noy na haibado loy aragi. Pabungda hainaraga ay bu yumda am talayhan biyo ima. Napagi mawong sidane ay kaihagadabano kangtri. Pari
ꯑꯩ ꯍꯥꯏꯔꯒꯗꯤ ꯌꯦꯡꯉꯒꯦ. ꯐꯖꯅ ꯂꯩꯔꯣꯀꯣ. ꯏꯃꯥ ꯀꯣꯟꯅ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯔꯛꯀꯦ. ꯍꯣꯏ ꯏꯃꯥ. ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃꯛꯇꯗꯅꯤ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯃꯄꯥꯗ ꯍꯧꯗꯣꯔꯛꯏ. ꯃꯣꯏꯄꯥꯡ, ꯏꯕꯨꯡꯉꯣꯗꯣ ꯎꯈꯤꯗꯕꯁꯨ ꯀꯨꯏꯔꯦ. ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯣꯡꯃꯇ ꯐꯥꯎ ꯊꯥꯗꯣꯛꯅꯕ ꯉꯝꯈꯤꯗꯕꯅꯤ. ꯏꯆꯥꯗꯣ ꯉꯁꯤꯗꯤ ꯃꯤꯔꯝꯗ ꯂꯩꯈꯤꯕꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯥꯎꯕ ꯐꯖꯅ ꯐꯪꯈꯤꯗ꯭ꯔꯦ. ꯏꯆꯥꯗꯣ ꯌꯥꯝ ꯎꯅꯤꯡꯉꯤ ꯃꯄꯥ. ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯋꯥꯈꯜ ꯈꯔ ꯇꯥꯔꯦ. ꯌꯨꯝꯗ ꯂꯩꯍꯜꯂꯁꯤꯕ. ꯍꯥꯏ ꯃꯃꯥ, ꯅꯪ ꯋꯥꯈꯜ ꯌꯥꯎꯗꯕ ꯇꯧꯒꯅꯨꯀꯣ. ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯍꯦꯛꯇ ꯁꯤꯗ ꯂꯩꯍꯟꯕ ꯍꯥꯏꯕꯁꯦ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯑꯣ ꯍꯥꯏꯕꯒꯨꯝ ꯊꯣꯛꯀꯅꯤ. ꯁꯤꯗꯕꯨ ꯍꯦꯛ ꯂꯩꯔꯒ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯁꯪꯒꯗꯣ ꯍꯦꯛꯇ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ. ꯏꯆꯥꯗꯣ ꯏꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯍꯟꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯍꯣꯁꯇꯦꯜꯗ ꯐꯥꯎ ꯊꯝꯃꯛꯈꯤꯗꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯌꯥꯗ ꯂꯥꯞꯅ ꯂꯩꯈ꯭ꯔꯕ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯀꯞꯄꯤ. ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯄꯥꯗꯨꯁꯨ ꯇꯧꯐꯝ ꯈꯪꯗ ꯇꯨꯃꯤꯟ ꯉꯥꯏꯍꯥꯛ ꯂꯩ. ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯌꯥꯔꯦꯁꯦ ꯃꯃꯥ, ꯏꯆꯥꯗꯣ ꯑꯊꯨꯕꯗ ꯌꯨꯝꯗ ꯂꯥꯛꯅꯅꯕ ꯁꯤꯜꯂꯒꯦ. ꯀꯞꯀꯅꯨ. ꯅꯪꯅ ꯀꯞꯂꯒꯅꯦ ꯑꯩ ꯋꯥꯈꯜꯁꯦ ꯄꯨꯕ ꯉꯝꯗꯦ ꯍꯥꯏꯕ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯕꯨ ꯏꯆꯥꯗꯨꯅ ꯁꯤꯗ ꯂꯩꯔꯒ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄ ꯇꯥꯔꯕꯗꯤ ꯑꯩ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ. ꯏꯆꯥꯗꯣ ꯑꯩꯅ ꯄꯣꯛꯄꯅꯤ. ꯑꯩꯒꯤ ꯇꯝꯄꯥꯛꯁꯤꯗ ꯌꯣꯛꯂꯛꯈꯤꯕꯅꯤ. ꯑꯩ ꯃꯥꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ. ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯈꯪꯂꯕ ꯊꯕꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯒꯗꯕ ꯏꯆꯥꯗꯤ ꯅꯠꯇꯦ. ꯐꯩ. ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯑꯩ ꯏꯇꯥꯎ ꯒꯝꯚꯤꯔꯗꯅꯦ ꯍꯌꯦꯡ ꯐꯖꯅ ꯍꯥꯏꯔꯒꯦ. ꯐꯔꯦꯁꯦ, ꯉꯁꯤꯒꯤꯗꯤꯅꯦ ꯇꯨꯝꯅꯕ ꯇꯧꯔꯁꯤ. ꯑꯁꯣꯝꯗꯅ ꯒꯝꯚꯤꯔꯒ ꯃꯆꯥꯁꯤꯡꯗꯨꯒ ꯄꯨꯟꯅ ꯃꯄꯥꯟꯗ ꯃꯩ ꯇꯤꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯤ. ꯏꯆꯥꯁꯥ, ꯅꯣꯏꯒ ꯁꯨꯃꯥꯏꯅꯅꯦ ꯐꯝꯃꯤꯟꯅꯔꯒ ꯃꯩ ꯇꯤꯛꯄꯁꯤ ꯎꯔꯒ ꯊꯥꯏꯅꯒꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏꯗ. ꯅꯨꯡꯁꯤꯕꯅꯤꯗ ꯃꯇꯝꯗꯣ. ꯏꯟꯈꯠꯂꯛꯄꯒꯤ ꯑꯋꯥꯕ ꯃꯆꯦꯠ ꯑꯝꯐꯥꯎ ꯌꯥꯎꯗ ꯇꯨꯡꯒꯤ ꯑꯁꯥꯅꯅꯦ ꯈ꯭ꯋꯥꯡ ꯀꯣꯏꯅ ꯂꯩꯔꯝꯕꯅꯤꯗ. ꯑꯪꯀꯜꯅ ꯅꯣꯡꯃ ꯄꯥꯕꯨꯡꯒ ꯏꯃꯥꯒ ꯊꯦꯡꯅꯈꯤꯕꯒꯤ ꯋꯥꯔꯤ ꯂꯤꯕꯤꯅꯤ ꯍꯥꯏꯈꯤꯕꯗꯣ ꯂꯤꯕꯤꯔꯣ. ꯏꯄꯥꯗꯤ ꯀꯥꯎꯏꯅꯦꯍꯦ. ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯇꯝꯗꯣ ꯃꯤꯠꯃꯥꯡꯗ ꯍꯦꯛ ꯎꯔꯛꯏꯗ. ꯅꯈꯣꯏ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯂꯞ ꯁ꯭ꯇꯣꯔꯤꯁꯤꯗꯤꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥꯅꯒ ꯍꯦꯟꯕ ꯅꯠꯇꯦꯗ. ꯑꯗꯣ ꯑꯪꯀꯜ, ꯑꯝꯇ ꯂꯤꯕꯤꯌꯣꯕ. ꯂꯤꯗꯣꯏꯅꯤ. ꯅꯣꯡꯃ ꯁꯣꯏꯗꯅ ꯂꯤꯒꯦꯀꯣ. ꯍꯧꯖꯤꯛꯀꯤꯗꯤꯅꯦ ꯊꯦꯡꯉꯦ. ꯇꯨꯝꯅꯅꯕ ꯇꯧꯔꯣ. ꯍꯌꯦꯡ ꯃꯣꯔꯅꯤꯡ ꯋꯥꯛꯀꯤꯡ ꯆꯠꯀꯗꯕꯅꯤ. ꯌꯥꯍꯧ ꯊꯦꯡꯕ ꯌꯥꯗꯦꯀꯣ. ꯑꯁ, ꯑꯩꯈꯣꯏ ꯑꯄꯨꯒꯤꯗꯤ ꯂꯤꯅꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯗꯝꯅꯤ. ꯔꯥꯍꯨꯜ, ꯅꯪ ꯇꯥꯅꯤꯡꯉꯤ ꯋꯥꯔꯤꯗꯣ ꯀꯩꯁꯨ ꯇꯥꯕ ꯐꯪꯉꯔꯣꯏ. ꯍꯥꯏ, ꯃꯁꯤ ꯌꯦꯡꯉꯨꯅꯦꯍꯦ. ꯑꯩꯅ ꯂꯤꯅꯤ ꯍꯥꯏꯔꯗꯤ ꯂꯤꯔꯗꯕꯅꯤ. ꯑꯗꯨꯕꯨ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯒꯤ ꯃꯇꯥꯡ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤ. ꯃꯗꯨ ꯈꯪꯅꯅꯦ ꯊꯕꯛ ꯇꯧꯒꯗꯕꯅꯤꯀꯣ. ꯌꯥꯔꯦ. ꯅꯪꯒꯤ ꯀꯥꯗ ꯆꯪꯅꯔꯣ. ꯇꯨꯝꯅꯔꯨꯔꯣ, ꯊꯦꯡꯉꯦ. ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃꯁꯨ ꯍꯧꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯔꯥꯍꯨꯜꯒꯤ ꯃꯄꯥꯅ ꯒꯝꯚꯤꯔꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ, ꯏꯇꯥꯎ, ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ? ꯀꯝꯗꯧꯔꯤ? ꯑꯩꯁꯨ ꯏꯇꯥꯎꯗ ꯅꯣꯡꯃꯇ ꯀꯣꯜ ꯇꯧꯒꯦ ꯈꯟꯕꯁꯦ ꯍꯦꯛꯇ ꯉꯝꯗꯕ ꯊꯕꯛ ꯃꯌꯥꯝꯁꯤꯗꯅꯦ. ꯈꯪꯉꯤꯗ ꯏꯇꯥꯎꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯊꯕꯛ ꯈꯔ ꯆꯤꯟꯖꯕꯅꯤ. ꯋꯥꯛꯀꯤꯡ ꯆꯠꯄ ꯈꯛꯇꯗ ꯃꯇꯝ ꯑꯌꯥꯝꯕ ꯃꯥꯡꯖꯕ ꯉꯝꯕ ꯏꯇꯥꯎꯅꯤꯗ. ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯏꯇꯥꯎꯗ ꯊꯕꯛ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕꯤꯔꯦ. ꯏꯆꯥꯅ ꯒ꯭ꯌꯥꯟ ꯇꯥꯃꯟꯗꯕꯗꯒꯤ ꯏꯇꯥꯎ ꯐꯥꯎꯕ ꯌꯥꯎꯅ ꯋꯥꯔꯦ. ꯏꯇꯥꯎ, ꯅꯪ ꯇꯁꯦꯡꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯈꯟꯕ꯭ꯔꯣ? ꯅꯕꯨꯛ ꯐꯠꯇꯕ ꯇꯧꯒꯅꯨꯀꯣ. ꯏꯇꯥꯎ, ꯅꯪꯒꯤ ꯅꯆꯥꯗꯤ ꯑꯩꯒꯤꯁꯨ ꯏꯆꯥꯅꯤ ꯀꯩꯅꯣ. ꯃꯈꯣꯏꯕꯨ ꯁꯦꯟꯅꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ. ꯑꯗꯨꯒ ꯏꯆꯥ ꯔꯥꯍꯨꯜꯕꯨ ꯒ꯭ꯌꯥꯟ ꯇꯥꯗꯦꯗꯤ ꯀꯅꯥ ꯍꯥꯏꯔꯤꯕꯅꯣ? ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯏꯗ. ꯀꯩꯁꯨ ꯉꯥꯎꯁꯤꯟꯅꯗꯦ. ꯏꯆꯥꯗꯤ ꯊꯛꯁꯤ ꯈꯥꯁꯤꯅ ꯃꯔꯣꯟ ꯑꯃ ꯈꯪꯉꯤꯕ. ꯉꯥꯡꯅ ꯁꯛꯅꯕꯁꯨ ꯑꯗꯨꯝ ꯌꯥꯏ. ꯏꯇꯥꯎ, ꯍꯧꯖꯤꯛꯇꯤꯅꯦ ꯏꯆꯥꯁꯦ ꯍꯥꯟꯅꯒꯨꯝꯕꯁꯨ ꯇꯧꯗ꯭ꯔꯦ. ꯃꯁꯥꯅ ꯍꯣꯠꯅꯖꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯁꯥꯒꯁꯨ ꯌꯥꯝ ꯐꯒꯠꯂꯖꯥꯅꯤꯗ. ꯍꯣꯏ. ꯏꯇꯥꯎ, ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯂꯤꯁꯦ ꯏꯇꯥꯎꯗ ꯋꯥꯐꯝ ꯑꯝꯇ ꯍꯧꯗꯣꯛꯀꯦꯅ ꯇꯧꯔꯛꯄꯅꯦ. ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ, ꯀꯩꯗꯧꯔꯒꯦ? ꯀꯣꯏꯊꯣꯛꯇꯅ ꯂꯩꯔꯅꯨ. ꯀꯩ ꯋꯥꯅꯣ ꯍꯥꯏꯔꯣꯅꯦ.
Mamado, macha udaba kuisalakpagi mathwai nuwaitana adum leire. Icha uninge sinabu chaksu ningthi nungaina charaktaba numit masing thiba ngamdre. Itaugi yumda ichado yam nungaina leiri haiba aikhoisu khangi. Adubu mamagi khallaga he re itau adugibu aduk chingnana hariba kaigino. Nachani kaino. Itauna yumda lakhaninge haibada aina thingadrane itau. Phare dudi. Ai magi flight ticket kaknanaba tawrage. Hoi. Kaisu kaideda aduga matam khara leiragane sida amuk lehansi. Sintok sinjin tawraga khara leiminasi. Aikhoisu ichani mana chatkibado nungai horoidoinine. Hoida mana lainingba mafamda leijasanu. Adu itaw wari ama leiriko. Kai wari no ne itaw. Wari se itaw nadi tabada kari khangadabano khangdre. Hauji makki wabudi nate. Ko na hairage. Nupa mandaba tawnuda. Haini na haudoklamaga ko na hairage haisibu kaino. Nupa thoktaba oina di lawganuda itaw. Aigi mawongdi itaw na su hena khangiduni. Hoine, khangine. Kaino hairone wado. Aigi iche gaiden ludo khangidana. Ihe, iche bu kamaina khangoidoino. Maraibag thikraba iche ni. Mana akhoi anigidamagta wajakhiba singdo ngasi su kawba leiteda. Mani itaw. Aikhoida nungairabadi haiduna mayada chagadaba phawba aikhoida pijakhibani. Kawro itaw. Punsida magumba ichedi atangbani. Yarese, itaw nangna haige haramba wado kaino haro. Aduni, aina haige tawrise. Ichegi macha London da lairik tamaga laibani. Masu handak vacation phangbagi aigi yumda matam khara lairami. Ichana Rahulbu Asumna hairakpa aduda Rahulgi mapadu haifeti chingnai. Kaidoraba itaw. Icha aduna Rahulbu tasengna pamjaruraba male. Masu Rahulgi oriba phibamse loina makhangi. Phana oidunasu nangnasu hena khangliduni. Mungsiba haibasidi angakpa mawongi leina amani. Ingaw-ngawna leijarambi ichado Rahulbu tasengna nungsijarure haiba ai khangi. Ichedusune mana nungsijaba mida leiba phangkhide. Mangonda phangkhiba maichakto aigi khut paiduna sinaramliba ichasidadi thokhaningde. Itawna hairiba wafamdubu aibu kari paukhum pigadabano khangdrene. Aigi ichagi oiriba phibamsiga ai khangi itaw Rahulgi nungsijabi lei haiba. Adubu inkhalakpa matamni. Nungshiba pamba haibasidi phaurakani aduma. Punsi chupagi oigani haibadudi leitedana. Tamba ngamro hayengna amu kari khalakani haiba. Khangdre itaw. Aigi wadi angang masa yanaragadi akaiba leite. Adubu nampu sapuda aikhoina hekta sinbadi ai pamde. Yengasi moigi wakhal haiba amadi leiridana. Phare. Hojiki wabudi nateda kaisu pakhatkanu. Hera adugi wana teda. Asumna wari adu adwaida loishinkre. Numittu liklamgi 12 exam loiba numitni. Numit aduda makhodu exam loibaga mamanabisingdu punduna. Exam loibagi achapot charusi haiduna fast food amada chaba laklami. Mayamdu achapot puthorokpa ngairingaida khara amana photo kaptuna langduna leirami. Nakan amaromdana liklamgi mamanabi kharaga wari saduna lei maduda Elvinana. Liklam nang job sulorabanina kaithoge khalino. General line da adum tamgidora. Aidi lairik makha phajana tamaroida. Exam khak thaba yaba college amada tamjalani. Aduga jagoida yamba mayon silage khale. Liklam nang oiredaba manglandane tawba yam hai. Manipur sidabu jagoi tawraga kaisu kanaba phangoi haba. Nangido phudit tamangjong chongba taraga tokchani. Adui sarupudi lairik to makha phajana tamo. Aduga thabak ama tawnaba hojik matamda paisa paidradi hingbase phagi tarabani ko. Lairik tamba hek loibaga thabak tawba phangani haiba leibra. Pharine aina lairik ase master loifo phajana tambi khalone. Master do hek loibaga nang thabak pibang hamgadra.
Nangi jagoidudi nang soidana phawrani celebrity oirani haiba tamba ngambra. Kemta oihodradi kamdauba. Sanjo, migi mut yam hatkano. Thabak tawba khaktana nungaina leidong nate. Aduga naradi aina phangningliba mayamdo phangoidaba leite. Matam khara changjabai wani. Haujikti job sulorabani ai jagoida phajana mai onsiladawne. Sidagidi aina nairakpado noi adum yeng. Nangi manglando kaiba numitta namitai napidi kangaroi. Adudi harakanuda nangso manglan amta kainaba mangkhiba nate. Aduga aidi ataidawna tawgadaba misu nate. Tawni khankradi tawradabani. Asumna makhoi anidu khon kalapna ngang khanarakpa aduda Alvinana khatnarakpa tare haiduna. As yare he kaino nungaiba numitsida amuk khanarake hairo. Ngasi numitsi natro aikhoina ngaijarakpado achapotsu puthore yare makha taranu. Noi daida photo kapnai mayamdo adum kapaga lehoroko. Asumna numittu masu loihaningda loikhre. Mathangi numitagi liklamdu dance class chatpa hauki. Matam khara chatlaba matungda group dance competition ama Mumbai da pangthokani haina makhoigi jagoigi oza aduna class lorakpada lauthorakhi. Maduda makhoi kharana competition adu yaurusi haiduna oza aduda taksilame. Adubu satra sing adu yaman khibana akhanaba khara selection taunanaba makhoi masengi oiba competition ama susenkhi. Singadoriba competition adu gidamak liklamdu ahing fawa tumda yamna kanna practice tawkhi. Liklamgi hotnajabagi mahaina ahaiba dancer tarakhak selection tawbada liklamsu yawa phangjakhi. Maram asina liklamsu Mumbai da dance competition adu yaunanaba chatpatakhi. Congratulations! Selection phanglaba mayamgidamakta khawamdang khaminasiko. Aduga selection phanghawdaba singsu ninghanaba tawganu. Makhoi tarana ngasi selection phanglibase makhoi na hena haiba hele haibagi nate. Masida isa-isagi daw haiba amasu lay. Aduna nakhoisu mathangda kanna hotnaduna sigumba achawba competition singse yaunanaba hotnasi. Aduga selection phanglaba singdo nakhoisu yum-yumda paw piruro. Flight ki adagi mafamdo yauraga leiba chabagidi paisa amta tingaroi ko. Organizer singna loina puthoani. Aduga noi-noigi nasagi paisa khara di painarao. Miramda chatpanina lainingba khotningba haiba masulay. Pare, ngasigidi klasi swaida losilasiko. Aduga selection phangaba singdo hayengdagidi heavy practice horasi. Aikhoida numit 10 dagi hena practice tawganaba matam phangde. Pare losilasiko mayam. Asumna liklamdu class loiraga mayumda halakle. Mamada wafam khodimakto tamname. Maduda mamana khangdene he tawdoise. Miramduda nathantaga maina thadoktoino aibo. Nangdi amukta phau chatpasu natri. Mama, iktomda nati chatoise. Aikhoi ojasu yaudoine. Adagi selection phangba aikhoi taraga ojaga tharagadi drama thoine chatoise. Aidi khangdiko yamwana practice ka tawdana selection ga phangjaraga chatki yaraktradi yaroi ko idea. Hoine aduboba nabungdane hairaga yengasi. Ai khakna lepa yaroine. Doina chatmina doi midusu kanano kaino kamai tawba mino su khangba nate. Nupi machaga oire hekta thadokpa yaba natene. Matamse yam lurabani. Nabungnasu yarakani thajade. Aidi khangdiko hayengdagi practice hawradoine. Chatlamdai sida mut hatpa waga ngangkan ai kaisu taningde. Mamaga sumna ngangnaraba matungda mabungdasu haige tawba matamdadi mabungdu thabak chathokhibagi yumda ilai laite. Maram asina nongmata wari sanaba phangamde. Asomdana liklamdi chattorabani haiduna thawai hakchang yauna practice kanna tawrami. Hayeng khakta ngaisilakle liklamna chatkadaba numit adu. Maram asina liklamdu Firol yomsinduna lairami. Numit adumadi kaidorabano khangde. Liklamgi mabungdu nganna yumda halaklami. Chalnupina firol yomsinbadu ubada. Story Collection channel asibu like, share, subscribe, comment, sungsoi soidana tawbiramo. Sai khilan khiba yarabasu viewers khudingmak na ngakpi.